India, Bangladesh amusung Myanmar gi saruk kharada khundariba jo sing Leingak amagi makhada soidina punsilakhi gani haina Mizoram gi Chief Minister Lalduhoma na phongdokre. Mizoram gi Chief Minister Lalduhoma na jo miyam gi manglandi Myanmar, India amadi Bangladesh ta leiriba jo community sing nongmadi soidina Leingak amakhaki makhada lerakhi gani haibu wafam phongdok laduna. Roidaba manglan amanate Indian Constitution gi article ahungi makhada semba yaba amadi ohenba yaba pandam amani haina Mizoram gi Chief Minister Lalduhoma na napal tauna phongdokre. United States ki India Poli Town Hall da jo community India na sinduna pangthokhiba jo singimpham amada saruk yaraduna Mizoram gi Chief Minister Lalduhoma na hai USA da laktuna mifam yauriba asi jo sing amatta oina punchinana ba honariba asina lamjing laga lakpani malem gi geopolitics ki phibam na jo miyam tongan malebak ohum da leiraga su nong madingam khigi khetna ba thamdana aikhoi Leingak amakhaki makhada soidina punchilakhaikani haibasi chapchaba phirep chin state Myanmar chin state ta leiriba jo community amadi Mizoram natrangna UNA da leiriba jo singi marakta Christian lining satminaragasu nongmagi napak tanarliba asi ngarningai Christagi mingda thabak tawnaduna aigi lanai apamba adu tung oinaraga thabak tawnaragadi amatta oina punchin bangangani masida aina mahele aina khwaidagi singbani haina khanuna thabak tawbasing aroibadadi aranba hekta tabani Mizoram gi yumno nariba Myanmar gi chin hildasu chin revolutionary group mayam ama tholakpaga loinana township amtada group ahum mari thabak torokpa asina kanglup amukhaki manung chanba oirabasu puna thabak tawminaba ngamdana leiriba asi asonba gi pangal uthrokpani masidagi hendoktuna isil inau phawba onsinaduna hatoknaba yarokliba asi laibak thiningai ni Manipur da su irang asi thokli Manipur thokliba kanglup 9 ba hana sunabagi lan asi maram oiraga changjapam loriba Kuki jo community singi mising asi lising taram doiromni masigi manungda ayambadi chin community gi miyoi singi aikhoina Manipur da jati sigi tongan ba group mayam ama semduna tongan ba organization singi makhada thabak torokpuna karigumbada amaga chinaba kayasu thoi Manipur da hojek thokleba irang sisu masiga chap manai Manipur thokleba kanglup naiba hana sunabagi lan asina maram oiraga Mizoram da changchabam loriba Kuki jo community gi mising asi lising taram doiromni masigi manungda ayambadi chin community gi miyoi singni aikhoina Manipur da jo singi tongan ba group mayam ama semduna tongan ba organization singi makhada thabak tarokpuna karigumba amaga yasinaba kaya thoi masi koknaba puna thabak tawminanaba khongthang lokhatpa haure haiba wafam asi tabada yamna nungai Mizoram da zorona mangjil thaduna jo miyam gi amatta oina punchinanaba honari kumja lising ani ga tarani pan gi July 19 da chin state ki tahan da leiba mayal chapel Methodist Church da aikhoina chin unity former semduna malem mifam kaya da soina tariba chinching amatta oina punchinanaba khongthang lokhatpa haukre United States ta leiriba khwaidagi chawba church CBC USA amadi CBNA2 na chin miyam gi damak chawna mateng pangbiriba asigi damak ayakna tha Mizoram gi Chief Minister Lalduhoma na USA gi Indiana Poli da pangthokiba jo singmifam aduda wafam asi phongdokibani